ताबिरिबा मदि मिथेंग ताबिरिबा खुदिंगमकपो अहानबा मक्तदा चैनल असिना इकाई खुमनजबगा लोइनना तारामना ओक्चरी फिल्म असिगी एक्सप्लेनेशन असि हौजद्रिङैदा पुम्नमकी मफमदा करिगुम्बा अमखक्तंग निंगसिंगजरी मदुदी तंगाई फदना मीडियागी थबक थौरम खरदा माइपुनबन मरम ओरगा मयामदा एक्सप्लेनेशन खुदोल तमजबा मतमदा खर खजिक मतमसी कानरे मसिगिदमक पुम्नमकना पेंथोकपिगनी चैनल असिना पुम्नमकपु हेना अपेनबा ओहेन्नबगिदमक यामना थुना मतम इकान कानदना वीडियो तोइना थागतपा ngamnanabagidamak चैनल असिगी एक्सप्लेनेशन सिंग असिबु ताबिरिबा मदि बिदेंग ताबिरिबा इकाई खुमजरिबा सिंगी मरक्तगी कनागुम्बा हिंदी इंग्लिश असिना चुंगबा तोंगान तोंगानबा लोन सिंगदा पुथोकपा फिल्म सिंगी वारी मणिपुरीदा इथोकपा ngamba कनागुम्बा इंटरेस्ट लैबा यावबिरबदि हेना अकुपा मरोल अदु वारी साननबगिदमक पिजरिबा मोबाइल नंबर असिदा कांटेक्ट तौबिरकनबा निंगसिंगजरी वारी इबिरकपा सिंगिदमक अखन्नबा खुदोंग चाबसिंग थमजरी मोबाइल नंबर 8974838959 हौजिक फिल्म असिगी मरमदा अमुक पुन्ना खंगमिनरसि ngasisu amuk hana channel asina pumnamakidamak thaurang tawduna pujarkliba film asigi maming hiski film asi 2018 ge 23rd March ta release tawkhiba drama comedy hariba category asigi manung chanba American motivational speaker Brad Cohen ge 2005 ta phongkhiba Friend of the Class hariba autobiography aduda yumpham oiraga puthokpa adugumlaba film ne film asina phangkhiba rating sing IMDb da 10 gi manungda 7.5 Rotten Tomatoes tana 50% aduga Google user singna 94% gi like tawba adugumlaba film amani film asigi co-story writer amadi director na Siddharth P Malhotra film asina namada changkiba senfam na 200 million aduga film asina tankiba box office collection gi apunba senfam na 2.2 billion film asida maru oina saktam langliba sing kharadang pallabada Naina Mathur gi saktam da Rani Mukherjee aduga mahakna angang oringai matamgi saktam langlibana Naisa Khana saktam langliba sing asi yamna pallagasu tabiriba amadi yengbiriba pumnamakta nungaitaba kaya marum thogan gadaba maramna thoidong masing yamna panjadabani wahai khare asiga loinana pumnamakpu amukka hanna ikai khumna jaraga hojik film asigi wari paringda pumnamakki pukning jingsinjari film asigi ahanba sinmaktada uliba si Rani Mukherjee film asidana Naina Mathur mahangna school gi oja oinanabagi interview yaunanabagi damak school amagi berenda da famladuna interview gi matam ngairi school adugi pion aduna changlaklaga Naina Mathur da madam sarna manung da changla o hairei asumna hairam badagi Naina Mathur interview pangthokliba ka aduda changlai leiramliba principal aduna Miss Naina Mathur pambiu aduga mahaki document adu yenglaga double bay amadi MSc tabada yamna nungai Naina Mathurna thank you sir harga mahaki anaba amakak laibaduna maram oiraga thagokpagumbagi mawongda yamna nungai taba khonjal amakak hek thoglakpadu tanja adu dasu mahaki work haiba khonjal adu thoglai leiramliba oja sing aduna mahaki thoglakliba khonjal adu tabada angakpa am oike munna yengnai aduga principal aduna thagokpadu fananaba ising sikhara thaksin gera hairei Naina Mathurna aigi si thagokpa nate sir ai Tourette syndrome na nabani oja sing adugi maraktagi hanglai Tourette syndrome hairibasi kari syndrome no masi neurological condition ni mem kari gumba matamda brain ga pau fauna dabadagi isada thukat hanba khangsing chingbagi mawongsi thogan bani ado masidi matau karamna leban gani sir masi leban na bu upai de amata leite sir aina akiba ikai bu pokko matamdana khara hena masi tawrakani hojik tawriba sigumna adudi nang na tumba matamdasu nangi masigi khonjel si hek thokpra thokte sir aina tumba matamdadi aigi brain su tumlaga potharaga leibanina ado masinadi nangi chaba thakpa matamdadi nungai taba amata thogandabra ai adum ngamnana bu honai mem aduga principal aduna hairei phare Miss Naina ai khoina nangbu kauraklage okay thank you sir asumna hairaga Naina su hauguttuna khongkap khara thangduna thokpa horakpada oja amana hairei Miss Mathur yam chamna ai wafam amata haijage nang kaisu nungai taba tawgunako nangonda ojagi thabak phangba haibasi khara luna thokani masi natrabasu nang atopa thabak mayam ama try tawbu yai aigi wafam sinang bhap taramlani khale wafam asida Naina Mathurna nokphet tawraga sir nakhoida ai karigumba amata hangjaba yagadra yai kaisu kaide hang sir
Nakoi hana mamangda Tourette syndrome gi maramda khanglabra khangde Tourette syndrome gi maramda aikoi karimata hana khangde ado hojikti khangbirabra aikoi hojikti masigi maramda nangna haibadagi khangle adudi aina karigumba anaubo loksing khara principal amadi maru oiba misingda tambiba takpiba ngamlagadi angangsingdi aina yamna laina manage toba soidana ngamgani sir thank you asumna hairamlaga naina mathur mapam asidagi chatki masigi matungda pause singda hablakpa thengnabadagi atokpa school amada amok interview yauki leiramlibu oza aduna nangi thagoku manba auba khonjal ama hek hek thokpa asida angangsingna noksilakani asumna haiduna school adudagisu mahakpu oja oibagi ayaba adu pirakhide asumna ozagi sinfambu thawai tajaba mairoi singidamak thawai kathokki khanba naina mathurna mathang lepa leitana chahi manga chupna tongan ba school tarani panda oja oinana bagidamak interview yaurubada Tourette syndrome na maram oiraga maki thagokpagi mawongda amuk lawbagi khonjal aduna maram oiraga school tarani pan makna naina mathurbu reject tawrakki aduga sinnasi naina mathurna angang oringai matamda school da class yauringai gi sinda amuk ulai ozana lairik taklingai da mahaki wak haibagi khonjal adu thoglakpada atai angang sing aduna noksile oza aduna su lairik taklingai da ayamba matamda langleba karigino haiduna naina bu chaiduna lepkhat hale masigi matungda phammo haina phamalaga lairik takpudu amuk makha chathai ngayak leiraga amuk lairik taklingai da mahaki khonjal adu thoglai angang sing aduna su mahaki thoglakliba khonjal adubu matau tamduna noksilame nainagi oiriba mong asida school adugi principal na nainagi mama bu kouduna nainagi magi oiriba mong sida atai angang singa lairik tamina bahibasi kharalui mahak na maram oiraga atai angang sing dasu apan bayam ohle atopa khara tongan ba school amada mahak bu tamhan bagi tangai fade asumna haiduna living certificate piduna matam chopagi oina school adudagi tanthok pirakhi masabu school aduda tamba yararoi haiduna matam pumbagi oina tanthok pirakpada nainagi mama adu mamittagi mapi tana machabu puduna yumda halakhi aduga mathangi sinda amo hotel amada nainagi mama mapa amadi manau nupaga punna lakli hotel adudasu nainagi wak haiba khonjel adu thoglai maduda hotel aduda leiramliba mi sing aduna mamit kuptana yengne leiramliba mi sing aduna karisu khandana ba haiduna chocolate haiba manana ba mapana chocolate ki cake se amata pebiyo hai sinna si loireduna nainagi yumda amuk putle sinna sida nainagi mamaga mapaga wari sanare mapana hai naina si mahaki tongan ba school amada tamhanba darkar oi mamana khume naina si mayamna tamnariba normal oibe school da tambagi tangai fade mahaksu normal oibe punsi amani mahak normal nupi macha amani mama amadi mapana ngangna basi tabada mahaki maramda khanbada mama amadi mapasi wakhal wajare khanduna naina kaptuna washroom da changduna mahaki wak haiba khonjel adu thoglakpada mayada tissue paper namsinduna khonjel adu thoglaktanaba kaptuna khangjarame piklibi naujaribi angang oiribi naina school da mafam khudingda miyamna mahakbu tongana ubiba laknabiba inthokbiba aduda naina achouba awaba lantheng amaga loinana hinglaki naina na angang oringai matamgi sinna si loiraduna mathangi sinda naina gi family punna chak chaminari chak charingai da mapana pocket gi lokthoklaga naina da che ama pirame aduga hai bank ta thabak toba aigi imanaba amale mahakna nangi damak bank aduda thabak townanabagi offer pirakpane madu hangdoklaga paraga yeng asumna nainagi mapana hairakpada nainana banki thabak adu pamdabagi matau ulakpaduda mapana amuk makha tarai naina madu thabak nate part time oina sum tawgadabani mapagi wafam sida nainana ai thabak pami ojagi thabak thinanabagi damak aingonda hojik matam khara darkar oi nahakna oja oinanabu honarglibase chahi manga sure nahaki leiriba condition aduda asumna mapana haiba horukpada naina du chak charambadagi toklaga tal oina charage haiduna tal hounanabagi damak yam totle mapadu amuk changlaklaga naina masi amuktadi paraga yengo haiduna chedu pibada nainana ai khutchi paiba yadre aduna kona tapna parage hairei nainana ojagi sinfambo yamna pamjabana atai thabak amata tau haiba yadabaduda mapana hanglei nangna oja oiba pamlibadubo
ꯑꯣꯖꯥ ꯑꯃꯅ ꯊꯥ ꯑꯃꯗ ꯃꯥꯒꯤ ꯁꯦꯂꯔꯤꯁꯤ ꯂꯨꯄꯥ ꯀꯌꯥꯕꯨ ꯐꯪꯕꯒꯦ? ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯥꯏꯅꯥꯅ ꯗꯦꯠ, ꯅꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯈꯤꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯂꯩ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯤ ꯅꯥꯏꯅꯥꯒꯤ ꯂꯨꯔꯕ ꯐꯖꯈ꯭ꯔꯕ ꯋꯥꯍꯪ ꯑꯁꯤꯗ ꯃꯄꯥꯗꯨ ꯈꯨꯝꯐꯝ ꯂꯩꯇꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦꯂꯔꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯈꯪꯂꯣꯏ? ꯑꯩ ꯈꯪꯏ꯫ ꯑꯗꯨꯒ MSc ꯕꯦꯠ ꯑꯃꯅ ꯌꯨꯝꯗ ꯀꯥꯔꯇꯨꯟ ꯄꯤꯛꯆꯔ ꯌꯦꯛꯇꯨꯅ ꯀꯔꯤꯒꯤ ꯑꯔꯦꯝꯕꯗ ꯂꯩꯔꯤꯅꯣ? ꯃꯄꯥꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅꯨꯄꯥꯅ ꯁꯦꯟ ꯅꯣꯔꯀꯔꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯟ ꯅꯣꯔꯀꯔꯁ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯕ ꯑꯗꯨꯒꯤ ꯈꯟꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯊꯤꯟꯊꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯍꯣꯏ ꯁꯥꯔ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯣ, ꯍꯪꯆꯤꯠ ꯄꯨꯡ 11ꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯅꯥꯏꯅꯥ ꯃꯥꯊꯨꯔꯅ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯗꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯏꯅꯥ ꯁꯦꯟ ꯅꯣꯔꯀꯔꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯆꯍꯤ 5 ꯆꯨꯞꯅ ꯇꯥꯟꯅꯖꯔꯛꯄ ꯁꯤꯟꯐꯝ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝ ꯆꯪꯐꯝꯃꯛꯇꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯤꯁ ꯃꯥꯊꯨꯔ, ꯅꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯦꯛꯁꯂꯦꯟꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯅꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ, ꯊꯦꯡꯛ ꯌꯨ꯫ ꯅꯍꯥꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯅꯤ꯫ ꯅꯍꯥꯛ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯂꯩꯀꯣ? ꯍꯣꯏ ꯁꯥꯔ꯫ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯅꯍꯥꯛꯁꯤ ꯁ꯭ꯀꯨꯜ 19ꯗ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯅꯣꯔꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯥꯎꯕꯅ ꯅꯍꯥꯛꯄꯨ 5ꯔꯛ ꯔꯤꯖꯦꯛ ꯇꯧꯈꯤ꯫ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ, ꯅꯪꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ? ꯁꯥꯔ, ꯑꯗꯨꯒꯤ ꯆꯤꯌꯔ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯏꯅꯥꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯅꯍꯥꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯠꯇꯦ ꯁꯥꯔ, ꯁ꯭ꯀꯨꯜ 19ꯅ ꯑꯩꯕꯨ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ 12ꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ꯫ 19 ꯁꯨꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕꯒꯤ ꯑꯌꯥꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯗꯃꯛ ꯑꯩ ꯁꯥꯔꯒꯤ ꯃꯥꯡꯗ ꯐꯝꯂꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯒꯤ ꯆꯤꯌꯔ ꯑꯗꯨꯗ ꯃꯤꯁꯇꯔ ꯈꯥꯟ ꯀꯧꯕ ꯑꯣꯖꯥ ꯑꯃꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯔꯥ ꯑꯃ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯥꯏꯅꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩꯔꯣꯏ ꯈꯔꯅ ꯄꯔꯐꯣꯔꯃꯦꯟꯁ ꯁꯣ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯣ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯋꯥ ꯉꯥꯡꯂꯤꯉꯩ, ꯗꯥꯏꯂꯣꯒ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯊꯥꯒꯣꯛꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯁꯣ ꯑꯗꯨꯗ ꯉꯥꯡꯒꯗꯕ ꯋꯥ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯈꯥꯟ ꯁꯥꯔꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛ ꯗꯥꯏꯂꯣꯒ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯂꯥꯡꯂꯤꯕ ꯂꯥꯎꯔꯛꯂꯤꯕ ꯑꯉꯥꯡꯗꯨ ꯀꯅꯥꯅꯣ? ꯁ꯭ꯇꯦꯖ ꯑꯁꯤꯗ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯧꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯩ ꯁ꯭ꯇꯦꯖꯇ ꯊꯣꯛꯈꯤ꯫ ꯁ꯭ꯇꯦꯖꯇ ꯊꯣꯛꯄ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯅꯥꯏꯅꯥ ꯃꯥꯊꯨꯔ ꯀꯧꯏ ꯁꯥꯔ꯫ ꯅꯪꯒꯤ ꯊꯥꯒꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯍꯟꯒꯅꯨ꯫ ꯑꯩ ꯉꯝꯃꯣꯏ ꯁꯥꯔ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯁꯥꯔ, ꯑꯩ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯅꯥꯕꯅꯤ ꯁꯥꯔ꯫ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ꯫ ꯁꯥꯔ, ꯃꯁꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯁꯥꯔ꯫ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯇꯧꯕꯅꯤ ꯁꯥꯔ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯏ? ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯇꯧ ꯇꯝꯂꯒ ꯅꯣꯛꯁꯤꯟꯕꯤꯔꯛꯏ ꯁꯥꯔ꯫ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯏ? ꯑꯣꯖꯥꯁꯤꯡꯅꯗꯤ ꯑꯩꯕꯨ ꯀ꯭ꯂꯥꯁꯇꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯇꯨꯅ ꯊꯝꯕꯤ ꯁꯥꯔ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯁꯥꯔ, ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨꯁꯨ ꯌꯦꯡꯕꯤꯌꯨ ꯁꯥꯔ꯫
ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯥꯔ ꯈꯥꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯁ꯭ꯀꯨꯜꯅꯤ, ꯃꯐꯝꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯕꯤꯔꯝꯂꯦ꯫ ꯁꯦꯟ ꯅꯣꯔꯀꯔꯁ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯂꯤ, ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯦꯡꯕ ꯑꯗꯨꯒꯨꯝꯅ ꯅꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯁ꯭ꯇꯦꯖ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯛꯈꯤ꯫ ꯚꯥꯞ ꯇꯥꯕ ꯑꯣꯖꯥ ꯈꯛꯇꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤ, ꯑꯗꯨꯒ ꯑꯐꯕ ꯑꯣꯖꯥ ꯑꯃꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ꯫ ꯑꯣꯖꯥ ꯈꯔꯅ ꯑꯩꯈꯣꯏꯗ ꯊꯋꯥꯏ ꯍꯥꯞꯄꯤ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯇꯔ ꯈꯥꯟ ꯁꯥꯔꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯃꯨꯛ, ꯃꯤꯁꯇꯔ ꯈꯥꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯤꯌꯔ, ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯅꯣꯔꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 2ꯗꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯇꯤꯝꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯇꯔ ꯋꯥꯗꯤꯌꯥꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯏ꯫ 9A ꯀ꯭ꯂꯥꯁ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ꯫ ꯇꯣꯄꯔ ꯈꯨꯗꯤꯡꯃꯛ 9A ꯀ꯭ꯂꯥꯁ ꯑꯁꯤꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩ ꯍꯥꯟꯅ 9C ꯀ꯭ꯂꯥꯁ ꯑꯁꯤꯗ ꯇꯝꯂꯝꯃꯤ ꯁꯥꯔ꯫ ꯑꯗꯣ ꯁꯥꯔ, ꯍꯥꯟꯅꯗꯤ F ꯗꯤꯕꯤꯖꯟꯁꯤ ꯂꯩꯔꯝꯗꯕꯅꯤ ꯁꯥꯔ꯫ ꯆꯨꯝꯃꯤ, ꯔꯥꯏꯠ ꯇꯨ ꯏꯖꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯅꯧꯅ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯃꯍꯩꯔꯣꯏ 13 ꯈꯛꯇꯅꯤ꯫ ꯑꯗꯣ ꯁꯥꯔ, ꯃꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯅ ꯍꯥꯡꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯤꯞ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯣꯖಾ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯅꯤ꯫ 9F ꯀ꯭ꯂꯥꯁ ꯑꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯈꯟꯅꯅ ꯔꯤꯛꯁ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯥꯏꯅꯥ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯏ꯫ ꯅꯥꯏꯅꯥꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩꯗ ꯄꯤꯌꯣꯟ ꯑꯗꯨꯅ, ꯃꯦꯗꯥꯝ, ꯑꯗꯣꯝ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔ ꯍꯪꯂꯛꯏ꯫ ꯅꯥꯏꯅꯥꯅ ꯍꯣꯏ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯨꯝ ꯍꯪꯕꯅꯤ, ꯌꯥꯝ ꯐꯩ ꯍꯥꯏꯅ ꯄꯤꯌꯣꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯏꯅꯥꯗꯨ ꯀ꯭ꯂꯥꯁ ꯆꯪꯅꯅꯕꯒꯤꯗꯃꯛ ꯆꯠꯄ ꯍꯧꯏ꯫ ꯄꯤꯌꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯑꯗꯣꯝꯗ ꯅꯠꯇꯦ ꯁꯤꯗꯅꯤ꯫ 9Fꯇꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯣꯡꯃ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯣꯛꯄꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯑꯗꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯁꯛ ꯈꯪꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯒꯤ ꯁꯛꯇꯝ ꯑꯗꯣ ꯉꯁꯤꯁꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯅꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯆꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯍꯥꯏꯕꯗꯣ꯫ ꯁꯛ ꯎꯅꯔꯨꯗ꯭ꯔꯕꯁꯨ, ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯂꯩꯔꯤꯃꯈꯩ ꯀꯩꯗꯧꯉꯩꯗ ꯃꯥꯡꯕ ꯅꯥꯏꯔꯣꯏ, ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯕꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ 9F ꯀ꯭ꯂꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ, ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯗꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯅꯩ꯫ 9F ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏ 13 ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ, ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ꯫ ꯆꯧꯀ꯭ꯔꯤꯗꯨ ꯑꯃꯅ ꯐꯝꯒꯦ ꯇꯧꯕꯗ ꯑꯃꯅ ꯆꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯈꯔꯅ ꯆꯨꯔꯨꯞ ꯊꯛꯀꯠꯅꯔꯛꯏ, ꯈꯔ ꯑꯃꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯛꯏ, ꯑꯃꯅ ꯄꯣꯟꯗ ꯌꯣꯛꯂꯤꯕ ꯌꯨꯝꯗꯒꯤ ꯎꯆꯤ ꯄꯨꯗꯨꯅ ꯂꯥꯛꯏ, ꯈꯔꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯀꯠꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯅꯥꯏꯅꯥꯅ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯥꯏꯅꯥ ꯃꯍꯥꯛꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯐꯨꯅꯗꯨꯅ ꯏꯟꯅꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯊꯪ ꯆꯪꯅꯔꯛꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯏꯅꯥꯅ ꯇꯦꯕꯜꯗ ꯗꯁꯇꯔ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯖꯥꯅꯤ꯫ ꯅꯥꯏꯅꯥ ꯃꯥꯊꯨꯔ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯛ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯏꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯈꯛꯇꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯈꯛꯇꯗ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ, ꯍꯪꯅꯤꯡꯕ ꯂꯩꯔꯛꯄꯗ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏ꯫
अदुगा मखोय मयाम अदुगी मरक्तगी अमना यामना ज्ञान ताबगी मोंगदा नुपीदा इकाई खुमनौ नोकनु हाइन हाइरि अदुगा नाइनाना रोल कौबा हौरसी हाइरगा रोल कौबा हौरई आंगांग सिंग अदुना नाइनागी अमुक अमुक थोगलकबा खोंजल अदुगी मतौ अदु तमदुना वक वक प्रेजेंट मैम हाइदुना नोक्तुना रोल खुमनरई अदुगा नाइनाना वांगांग बहुरई ऐसी टुरेट सिंड्रोम ना नाबने मसी न्यूरोलॉजिकल डिसऑर्डर अमने करिगुंबा ब्रेन गा पाउ फाउनदबु मतमदा अमुक अमुक चिंगबदौना तौरकबने वक वक सुमाइना आंगांग सिंग अदु कन्न नोई नाइनाना मखा तारई नखोइना आइगी अनाबा टुरेट की मरमदा खंगनिंगबा लेरगदे अइंगोंदा हंगबा यागनी असुमना नाइनाना हाइबदा आंगांग अमना मैम गी रिंगटोन सी करीनो हाइना हंगलकपदा अमन अमुक आई हाइगे हाइरगा नाइनागी खोंजल अदुगी मतौ तमदुना इसै ओइना सगलई अदुगा मखोय मयाम नोई मयुमदगी पोंदा योक्तुना थंबा उची पुरगा लाकपा अमना अमुक ngасidi aigi usise chap manana chak chak haiba khonjal thoglei makoisu tourette syndrome naramladra ataiduna amuk hairei adusu oiba yai aduga amuk amana hairei ma'am nahak uchina rape sakpa tarabra asumna hairaga angang sing adu desk ta thinduna rape saglei naina su angang sing aduna tawriba aduda khubak khuduna mateng pangsili aduga mahaksu sakpa yauksilakpada angang sing adu isai sakpa leplaga tuminna leiki nainana कईदौरे नखोई सही सकपा लेपलदी अइसु नखोई गुम्बने नखोई गा चप माने सुपनगी खेनरिबा हाइबबो नखोई खोंजेलदो नखोइना लेपनिंगबा मतमदा लेपा ngame अदुबो अइदी ngamde अदुगा अइना मफमसिदा लागिबसिना नखोइबो महिमसिंग ताकवी तंबिनबगी दमंगनी नखोई रेप अदुसु सकपा लोइरबनिना क्लास अमुक हौरसि यारबरा असुमना हाइरगा चौकरी अदुदा फमथबदा चौकरी दु टेक्तुना नाइना लैमाइदा तुई अदुगा आंगांसिंग अदुना कन्न नोक्सिले मचेत मचेत तारबा अतेकपा चौकरी अदु निंगथीना सेमजनदुना ओजासिंग तुहनगे खंदुना करिसु तौदबा मालहंदुना आंगांसिंग अदुना थवैना थमलिबने ओंथोकना मथोंग चादबा स्कूल असिगी महिरोइने असुमना नुमित अदुगी क्लास अदु लोइसिन खिदुना स्कूल गी हाफ थाबा मतमदुदा लाइरिक तमनिंगबगी वाखल लेत्रबा 9F क्लास के आंगांग नुपी मचा खरना अइखोइगी अनौबा लागिबा मिससी तराई तराइना स्कूल से थादोकलगा चटखिगदौबा मानदे असुमना हाइनरे अदुगा स्कूल गी सानफम लंपाक अदुगी मची अमदना 9A गी नुपी मचा लैबदो 9F के ngausinaba nupa macha kharana yengduna leire aduga hainare asigi nupi sida ngaubodo to masidi aikoina lamba phangadaba nupi nate masigi nupi se 9A class ki topper ne aduga amaduna mu hai aisu 9F ki topper ni kaino असुमना हाइनरी ngaida atopa satra kharana sanariba bol adu makhoigi manakta tarai aduga bol sanariba nupa macha khara aduna hairi he 9F ki failure bol du pass tawro asumna yamna usitana hairakpa aduda 9F ki satra aduna compass na thindatuna bol adu nungsit thoalame aduga nungsit amata yaudrba bol adu langsilame adudagi makhoi khut thanaduna school gi sanafam ground aduda नमना दुना फुनके मदुदगी पियोन अदुगा स्कूल अदुगी ओजा वादियागा मखोय अनि चंगलक्तुना खामदुई अदुगा प्रिंसिपल की काद पुके प्रिंसिपल की का अदुगी मपांदा लेबंदुना थमे मथंगी नुमित अमदा नाइना क्लास चंगलक्पदा 9F की नुपा मचा अमना चेयर पाइदुना नुपा मचा अमदा कन्न थोमबदा वान थदुना लेमाइदा ताई